ꯃꯌꯥꯝꯕꯨ ꯍꯟꯃꯨꯛꯇꯗ ꯀꯪꯂꯤ ꯔꯤꯚ꯭ꯌꯨ ꯇꯔꯥ ꯂꯧꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯟꯓꯥꯅꯥ ꯃꯨꯚꯤ ꯑꯁꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯒꯤ ꯄꯨꯖꯔꯛꯄ ꯃꯨꯚꯤꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ IMDb ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ 7.6 ꯀꯤ ꯔꯦꯇꯤꯡ ꯐꯪꯂꯤ ꯃꯨꯚꯤ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯙꯅꯨꯁ ꯁꯣꯅꯝ ꯀꯄꯨꯔ ꯑꯚꯦ ꯗꯤꯑꯣꯜ ꯁ꯭ꯋꯥꯔꯥ ꯚꯥꯁꯀꯔ ꯑꯁꯤꯅꯆꯤꯡꯕꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯕꯅꯥꯔꯁꯤꯒꯤ ꯒꯪꯒꯥ ꯇꯣꯔꯕꯥꯟꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯀꯨꯟꯗꯟ ꯁꯪꯀꯔ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ ꯀꯨꯟꯗꯟ ꯑꯁꯤ ꯇꯥꯃꯤꯜ ꯍꯤꯟꯗꯨ ꯕ꯭ꯔꯥꯍꯃꯟꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯄꯟꯗꯤꯠ ꯑꯣꯏ ꯀꯨꯟꯗꯟ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ ꯀꯨꯟꯗꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯃꯤꯡꯅ ꯃꯨꯔꯥꯂꯤ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯨꯅ ꯆꯥꯟꯅ ꯈꯪꯅꯖꯕ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯃꯤꯡꯅ ꯕꯤꯟꯗꯤꯌꯥ ꯀꯧꯏ ꯀꯨꯟꯗꯟ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯗꯁꯦꯍꯔꯥꯒꯤ ꯗꯣꯅꯦꯁꯟ ꯑꯁꯨꯝ ꯂꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤꯁꯨ ꯗꯁꯦꯍꯔꯥꯒꯤ ꯗꯣꯅꯦꯁꯟ ꯂꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯖꯣꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯖꯕ ꯐꯪꯖꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯅꯃꯥꯖ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯀꯨꯟꯗꯟꯅ ꯖꯣꯌꯥꯕꯨ ꯏꯍꯥꯟ ꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯖꯣꯌꯥꯗ ꯊꯃꯣꯏ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯚ ꯑꯦꯠ ꯐꯥꯔꯁꯠ ꯁꯥꯏꯠ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒ ꯐꯥꯎꯔꯛꯂꯤꯕꯁꯤ ꯆꯩꯗꯤ ꯌꯥꯝꯅ ꯅꯤꯕ ꯑꯉꯥꯡꯅꯤ ꯀꯨꯟꯗꯟ ꯖꯣꯌꯥꯕꯨ ꯎꯖꯕ ꯅꯠꯇꯅ ꯃꯍꯥꯛ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯣꯡꯃꯇ ꯉꯝꯈꯤꯗꯦ ꯁꯨꯝꯅꯇꯒꯤ ꯖꯣꯌꯥꯅ ꯆꯥꯎꯔꯛꯄꯗꯨ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯀꯨꯟꯗꯟꯅ ꯖꯣꯌꯥꯕు ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯇꯥꯔꯒꯁꯨ ꯉꯥꯎꯖꯕ ꯇꯥꯔꯒꯁꯨ ꯖꯣꯌꯥꯅꯗꯤ ꯃꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ ꯅꯣꯡꯃꯗꯤ ꯀꯨꯟꯗꯟ ꯑꯃꯁꯨꯡ ꯃꯨꯔꯥꯂꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯣꯜ ꯑꯃꯗ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯐꯤꯂꯝ ꯑꯗꯨꯗ ꯔꯣꯃꯥꯟꯇꯤꯛ ꯁꯤꯟ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯨꯔꯥꯂꯤꯅ ꯀꯨꯟꯗꯟꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯖꯣꯌꯥꯗ ꯄ꯭ꯔꯄꯣꯁ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯁꯥꯖꯟ ꯐꯤꯂꯝꯗ ꯁꯟꯖय ꯗꯠꯇꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯥꯙꯨꯔꯤ ꯑꯗꯨ ꯁꯜꯃꯥꯟ ꯈꯥꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯨꯚꯤ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯀꯨꯟꯗꯟꯗ ꯈꯨꯗꯛꯇ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯃꯛ ꯄ꯭ꯔꯄꯣꯁ ꯇꯧꯔꯁꯨ ꯍꯥꯏꯗꯨꯅ ꯃꯨꯔꯥꯂꯤꯅ ꯀꯨꯟꯗꯟꯗ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯨꯟꯗꯟꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯏꯀꯜ ꯊꯧꯔꯗꯨꯅ ꯄꯔꯞ ꯃꯍꯥꯛꯁꯨ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯀꯨꯟꯗꯟꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝꯗ ꯖꯣꯌꯥꯅ ꯀ꯭ꯂꯥꯁ 9 ꯀꯥꯕꯅꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯊꯧꯔꯛꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯂꯪꯊꯣꯛꯑꯝꯗꯨꯅ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯖꯣꯌꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯃꯃꯥꯟꯅꯕꯤꯒꯤ ꯎꯒꯦꯔꯥ ꯎꯔꯣꯏꯔꯥ ꯇꯥꯞ ꯍꯦꯛꯇ ꯄꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯣꯠꯄꯗ ꯂꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯖꯣꯌꯥꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯌꯥꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯖꯣꯌꯥꯅ ꯁꯥꯎꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯨꯟꯗꯟꯅ ꯑꯩꯗꯤ ꯉꯁꯤ ꯈꯨꯄꯥꯛ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯂꯕꯅꯤ ꯊꯥꯒꯦꯁꯨ ꯊꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯌꯥꯁꯨ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯨꯟꯗꯟꯗ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯟꯗꯟ ꯑꯁꯥꯎꯕ ꯂꯩꯈꯤꯗꯦ ꯏꯀꯥꯏꯕꯁꯨ ꯂꯩꯈꯤꯗꯦ ꯀꯨꯟꯗꯟꯁꯨ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯟꯖꯤꯟ ꯄ꯭ꯔꯄꯣꯁ ꯇꯧꯏ ꯑꯗꯨꯒ ꯍꯟꯖꯤꯟ ꯈꯨꯄꯥꯛ ꯑꯗꯨꯝ ꯆꯥꯏ 15ꯔꯛ ꯁꯨꯕ ꯈꯨꯄꯥꯛ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯖꯣꯌꯥꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯕ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯀꯨꯟꯗꯟꯕꯨ ꯃꯐꯝ ꯑꯃꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯇꯛꯄ ꯂꯦꯞꯀꯅꯨ ꯍꯥꯏꯕꯁꯤꯅꯤ ꯃꯁꯨꯝ ꯂꯥꯡꯉꯤꯅꯤ ꯈꯨꯄꯥꯛ ꯈꯔ ꯆꯥꯔꯁꯨ ꯆꯩ ꯈꯔ ꯆꯥꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯖꯣꯌꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯈꯪꯗꯅ ꯂꯥꯛꯈꯤ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯖꯣꯌꯥꯗ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯣꯌꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗꯅ ꯂꯥꯛꯂꯤꯕꯁꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤ ꯆꯩꯗꯤ ꯌꯥꯝꯅ ꯅꯤꯔꯕꯅꯤ ꯃꯗꯨꯒꯤ ꯖꯣꯌꯥꯅ ꯅꯪꯒꯤ ꯅꯃꯤꯡꯗ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯇꯤ ꯍꯤꯟꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯤꯟꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯔꯛꯇꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯔꯤꯖꯋꯥꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯈꯤ ꯃꯗꯨꯒꯤ ꯀꯨꯟꯗꯟꯁꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯉꯣꯟꯗ ꯀꯔꯝꯕ ꯁꯩꯔꯦꯡ ꯊꯤꯔꯒ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯁꯤꯖꯤꯟꯅꯗꯨꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯦ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏꯒꯗꯕ ꯋꯥꯁꯤꯡ ꯑꯗꯨ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯣꯌꯥ ꯂꯥꯛꯈꯤ ꯖꯣꯌꯥ ꯂꯥꯛꯄ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯔꯝꯂꯤꯕ ꯆꯦ ꯑꯗꯨ ꯃꯍꯥꯛ ꯁꯠ ꯂꯪꯊꯣꯛꯏ ꯃꯍꯥꯛꯅ ꯖꯣꯌꯥꯗ ꯀꯥꯔꯗ ꯑꯃ ꯄꯤꯔꯤꯕ ꯀꯥꯔꯗ ꯑꯗꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯀꯥꯔꯗꯇꯤ ꯅꯠꯇꯕꯤꯗ
ꯑꯇꯣꯞꯄ ꯕꯥꯔꯗꯦꯒꯤ ꯀꯥꯔꯗ ꯑꯃ ꯑꯣꯏꯔꯝꯕꯩ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯁꯤꯕꯨ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯄꯤꯅꯒꯦ ꯍꯥꯏꯗꯨꯅ ꯖꯣꯌꯥꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯀꯥꯔꯗ ꯑꯗꯨ ꯊꯦꯡꯅꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯗꯕꯗꯒꯤ ꯃꯁꯤꯒꯤ ꯀꯥꯔꯗ ꯑꯁꯤ ꯄꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯅ ꯄꯥꯈꯠ ꯄꯥꯈꯠꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯆꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯁꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯖꯣꯌꯥꯅ ꯈꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯨꯟꯗꯟꯅ ꯖꯣꯌꯥꯕꯨ ꯁꯠ ꯂꯥꯎꯅ ꯆꯤꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯥꯔꯛꯈꯤꯕ ꯁꯩꯔꯦꯡ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯊꯤꯊꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯩꯔꯦꯡ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯩꯔꯦꯡ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯍꯥꯏꯒꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯖꯣꯌꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯖꯣꯌꯥ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯌꯥꯗꯤ ꯂꯣꯏꯅ ꯁꯨꯝꯍꯠꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯨꯟꯗꯟꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯈꯨꯠ ꯊꯤꯟꯖꯜꯂꯨꯕ ꯃꯇꯝꯗ ꯀꯨꯟꯗꯟꯒꯤ ꯂꯨꯀꯨꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯅꯪꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯔꯦꯖꯋꯥꯅꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯄꯥꯏ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯏ ꯃꯃꯤꯡ ꯑꯗꯨ ꯍꯥꯏꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯍꯤꯟꯗꯨ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯗꯨꯅ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯑꯩꯗꯤ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯖꯣꯌꯥꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯉꯥꯡꯂꯝꯂꯕꯅꯤ ꯊꯤꯅ ꯆꯩꯔꯝꯂꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥꯡꯊꯛꯇ ꯈꯨꯄꯥꯛ ꯆꯥꯔꯤꯕꯨ ꯀꯩꯗꯧꯕ ꯏꯀꯥꯏꯖꯔꯨꯅꯤ ꯍꯥꯏꯗꯨꯅꯤ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯦ ꯑꯃꯨꯛꯁꯨ ꯖꯣꯌꯥꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯣꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯃꯍꯥꯛꯅ ꯂꯚ ꯂꯦꯇꯔ ꯊꯥꯏ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯐꯪꯗꯦ ꯄꯥꯎꯈꯨꯝ ꯐꯪꯂꯛꯇꯕꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯅꯣꯡꯃ ꯖꯣꯌꯥꯅ ꯒꯥꯔꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯣꯛꯇꯣꯗꯨꯕꯨ ꯇꯥꯟꯅꯔꯛꯈꯤ ꯑꯃꯁꯨꯡ ꯑꯣꯛꯇꯣꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛ ꯖꯣꯌꯥꯒꯤ ꯃꯃꯥꯡꯗ ꯐꯝꯖꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯀꯨꯟꯗꯟꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯃꯨꯁꯂꯤꯝ ꯑꯣꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯗꯨꯃꯛꯇꯤ ꯑꯩ ꯍꯥꯏꯗꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯨꯟꯗꯟꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯖꯣꯌꯥꯅ ꯈꯨꯝꯂꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯀꯛꯊꯠꯆꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥ ꯊꯧꯁꯥꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯨꯟꯗꯟꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯕ꯭ꯂꯦꯗ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯂꯦꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯊꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯅꯥꯒꯤ ꯊꯃꯣꯏꯅꯕꯨ ꯄꯦꯟꯊꯔꯛꯂꯣꯏ ꯃꯍꯥꯛ ꯀꯨꯟꯗꯟꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯀꯥꯡꯕꯨ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇꯕ ꯀꯥꯡꯕꯨ ꯅꯨꯄꯤꯅꯕꯨ ꯌꯥꯕꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯠꯀ ꯂꯦꯟꯗꯨꯅ ꯑꯃꯨꯛ ꯇꯧ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯅꯤ ꯐꯤꯂꯝ ꯑꯣꯏꯕꯒꯤ ꯁꯤꯗꯕꯩ ꯋꯥꯅꯤ ꯇꯧꯕꯤꯔꯨꯅꯨꯀꯣ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯖꯣꯌꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯖꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯊꯣꯛꯂꯝꯃꯤ ꯍꯩꯄꯥꯡꯀꯥꯏꯁꯤꯡ ꯁꯥꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯁꯥꯏ ꯃꯊꯧ ꯂꯩꯇꯅ ꯃꯤꯒꯤ ꯃꯊꯧꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕ ꯅꯨꯄꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯀꯨꯟꯗꯟꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯖꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯁ꯭ꯀꯨꯜ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯃꯣ ꯍꯥꯏꯗꯨꯅ ꯊꯥꯈ꯭ꯔꯒ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯍꯤꯟꯗꯨ ꯃꯆꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯈꯨꯗꯛꯇ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯑꯂꯤꯒꯔ ꯊꯥꯈꯤ ꯖꯣꯌꯥ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯞꯆꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯋꯥꯐꯝ ꯑꯁꯤ ꯃꯨꯔꯥꯂꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯅ ꯇꯝꯈꯤ ꯅꯪꯒꯤ ꯅꯀꯨꯕꯣꯛꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯑꯂꯤꯒꯔꯗ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯨꯟꯗꯟꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯖꯣꯌꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯛꯈꯤ ꯑꯗꯨꯕꯨ ꯁꯥꯏꯀꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯖꯣꯌꯥꯒ ꯎꯅꯕ ꯐꯪꯖꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯖꯔꯤꯕꯁꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩ ꯁꯣꯏꯗꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯖꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯇ꯭ꯔꯦꯟ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯍꯧꯏ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ 9 ꯍꯧꯈ꯭ꯔꯦ ꯆꯍꯤ 9 ꯍꯧꯔꯛꯂꯕꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯁꯨ ꯄꯥꯈꯪ ꯐꯥꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯕꯤꯟꯗꯤꯌꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯍꯣꯂꯤꯒꯤ ꯑꯕꯦꯔ ꯇꯩꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯟꯗꯤꯌꯥꯅꯗꯤ ꯃꯄꯥ ꯑꯗꯨ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯅꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯟꯗꯤꯌꯥꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯣꯏꯁꯤꯜꯂꯗꯨꯅ ꯐꯥꯔꯗꯨꯅ ꯂꯩꯅꯥꯡꯗ ꯏꯔꯣꯏꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯑꯕꯦꯔ ꯇꯩꯁꯤꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯟꯗꯤꯌꯥꯗꯤ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯀꯨꯟꯗꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯕꯤꯟꯗꯤꯌꯥꯅ ꯀꯨꯟꯗꯟꯕꯨ ꯉꯥꯎꯖꯗꯨꯅ ꯂꯥꯛꯈꯤ ꯅꯨꯡꯁꯤꯖꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯅꯗꯤ ꯖꯣꯌꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤꯅ
ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯕꯤꯟꯗꯤꯌꯥꯗꯨꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯅꯣꯡꯃꯇ ꯌꯦꯡꯈꯤꯗꯦ ꯍꯥꯏꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯈꯛꯇꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤ ꯀꯨꯟꯗꯟꯅ ꯖꯣꯌꯥ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯕꯤꯟꯗꯤꯌꯥꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯁꯥ ꯆꯥꯎꯅ ꯈꯥꯡꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯕꯤꯟꯗꯤꯌꯥꯅ ꯃꯉꯣꯟꯗ ꯏꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯍꯟꯅ ꯌꯦꯡꯈꯤꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯕꯤꯟꯗꯤꯌꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤ ꯖꯣꯌꯥ ꯂꯥꯛꯀꯅꯤ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯟꯗꯤꯌꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯀꯨꯟꯗꯟꯁꯨ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯂꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯖꯣꯌꯥ ꯑꯣꯛꯄ ꯂꯥꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯖꯣꯌꯥ ꯑꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯌꯥꯒꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯈꯤꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯨꯔꯥꯂꯤꯅ ꯖꯣꯌꯥꯒꯤ ꯃꯄꯥꯒꯤ ꯒꯥꯔꯤꯒꯤ ꯁ꯭ꯄꯥꯔꯛ ꯄ꯭ꯂꯛ ꯑꯗꯨ ꯂꯧꯊꯣꯛꯗꯨꯅ ꯃꯄꯥꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯍꯜꯂꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯃꯥꯟꯅꯕꯗꯨꯒ ꯂꯣꯏꯅꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯖꯣꯌꯥꯕꯨ ꯉꯥꯏꯔꯝꯃꯤ ꯖꯣꯌꯥꯁꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯛꯂꯛꯈꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯍꯥꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯕꯨ ꯎꯔꯕ ꯃꯇꯝꯗ ꯀꯨꯟꯗꯟꯒꯤ ꯊꯃꯣꯏꯗ ꯊꯥꯏꯅꯉꯩꯗꯒꯤ ꯍꯧꯔꯛꯇꯨꯅ ꯂꯥꯛꯈꯤꯕ ꯕꯁꯟꯇ ꯍꯧꯖꯤꯛ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯇꯝꯃꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯖꯣꯌꯥꯗꯕꯨ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯖꯣꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯟ ꯍꯥꯏꯔꯤꯕ ꯃꯤꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯒꯨꯝ ꯃꯍꯥꯛ ꯀꯨꯟꯗꯟꯗꯒꯤ ꯊꯩꯔꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯕꯁꯟꯇ ꯂꯥꯛꯇꯨꯅ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯀꯌꯥꯃꯔꯨꯝ ꯇꯝꯂꯛꯄ ꯑꯗꯨ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯝꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯃꯍꯥꯛꯅ ꯀꯥꯎꯈ꯭ꯔꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯀꯨꯟꯗꯟ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯖꯣꯌꯥꯅ ꯀꯨꯟꯗꯟꯕꯨ ꯃꯁꯛ ꯈꯪꯕꯤꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯔꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯍꯥꯛꯄꯨ ꯂꯛꯅꯕꯤꯔꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯀ꯭ꯔꯤꯇꯤꯅꯥ ꯀ꯭ꯔꯦꯞꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯆꯞ ꯃꯥꯟꯅꯩ ꯀ꯭ꯔꯤꯇꯤꯅꯥ ꯀ꯭ꯔꯦꯞꯅꯁꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯤꯗꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯐꯥꯒꯤꯗꯨꯝ ꯇꯧꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯀꯨꯟꯗꯟꯁꯨ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃ ꯄꯨꯔꯗꯨꯅ ꯖꯣꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯣꯌꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯟꯗꯟꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯖꯣꯌꯥꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯑꯗꯨꯃꯛ ꯖꯣꯌꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯇꯠꯇꯅ ꯂꯥꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯣꯌꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯍꯤꯟꯗꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯕ ꯅꯠꯇꯦ ꯖꯣꯌꯥꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯟꯗꯟꯁꯨ ꯖꯣꯌꯥꯒꯤ ꯃꯔꯝꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯗꯨꯒꯤ ꯍꯥꯎꯁ ꯍꯣꯜꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯌꯥꯗꯕ ꯃꯩ ꯌꯥꯗꯕ ꯒ꯭ꯌꯥꯁ ꯌꯥꯗꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝꯁꯨ ꯇꯧꯏ ꯑꯗꯨꯒ ꯃꯄꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯁꯔꯚꯤꯁꯤꯡ ꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯄꯨꯕꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯖꯔꯤꯕꯅꯤ ꯀꯨꯟꯗꯟꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝ ꯑꯃꯁꯨꯡ ꯖꯣꯌꯥꯗ ꯏꯪꯒꯤꯠ ꯇꯧꯕ ꯃꯇꯝꯗ ꯖꯣꯌꯥꯅꯗꯤ ꯀꯨꯟꯗꯟ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯖꯣꯌꯥꯅ ꯃꯍꯥꯛꯀꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯄꯥꯟꯗꯒꯤ ꯀꯨꯟꯗꯟꯅ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯖꯣꯌꯥꯗ ꯅꯤꯡꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯥꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯗꯨ ꯂꯦꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯖꯣꯌꯥꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯥꯛꯄꯗꯒꯤꯗꯤ ꯀꯨꯟꯗꯟ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯨꯟꯗꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ ꯀꯨꯟꯗꯟꯅꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯨꯟꯗꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯀꯦꯖꯨꯋꯦꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯆꯪꯉꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯖꯣꯌꯥ ꯑꯃꯁꯨꯡ ꯀꯨꯟꯗꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯁꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯝꯗꯕꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯟꯗꯟꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯍꯧꯕ ꯅꯠꯇꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯀꯨꯟꯗꯟꯁꯨ ꯍꯧꯖꯤꯛꯇꯤ ꯖꯣꯌꯥꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯕ ꯍꯧꯔꯦ ꯅꯣꯡꯃꯗꯤ ꯖꯣꯌꯥꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯟ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯃꯁꯨꯡ ꯖꯣꯌꯥꯗ ꯅꯪ ꯄꯥꯅꯤꯄꯨꯔꯤ ꯆꯥꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯣꯌꯥ ꯑꯃꯁꯨꯡ ꯀꯨꯟꯗꯟ ꯑꯁꯤ ꯈꯪꯅꯔꯛꯄ ꯀꯧꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯒ ꯂꯣꯏꯅꯅ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕ ꯂꯥꯛꯈꯤ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯌꯥꯗ ꯀꯨꯟꯗꯟꯅ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯗꯥꯏꯗ ꯆꯦꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯣꯌꯥꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯀꯨꯟꯗꯟꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯗ ꯌꯥꯝꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯖꯣꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯁꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 9 10 ꯀꯥꯔꯛꯄ ꯃꯇꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯉꯥꯎ ꯉꯥꯎꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯟꯗꯟꯗ ꯍꯥꯏꯔꯛꯈꯤ ꯀꯨꯟꯗꯟꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯇꯕꯨ ꯉꯥꯏꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ
ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯨꯟꯗꯟ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯖꯣꯌꯥꯅ ꯃꯍꯥꯛꯄꯨ ꯔꯤꯖꯦꯛ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯦ꯫ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯄꯥꯅ ꯐꯪꯁꯟ ꯑꯃ ꯇꯧꯒꯗꯣꯔꯤ, ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯤꯟ ꯂꯥꯡꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯟꯗꯟꯗ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯥꯏꯅꯉꯩꯗꯒꯤ ꯀꯨꯟꯗꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯨꯔꯥ ꯃꯤꯅꯥꯏꯒꯤ ꯇꯥꯏꯞꯇ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯣꯌꯥꯒꯤ ꯃꯄꯥ ꯑꯗꯨꯅꯗꯤ ꯑꯣꯖꯥꯅ ꯁꯥꯇ꯭ꯔꯗ ꯄꯥꯈꯣꯟ ꯁꯤꯕ ꯃꯇꯝꯗ ꯁꯥꯇ꯭ꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯨꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯣꯖꯥꯗꯨꯅ ꯈꯪꯕꯗꯤ ꯅꯠꯇꯦ꯫ ꯐꯪꯁꯟ ꯑꯗꯨꯒꯤ ꯑꯁꯨꯝ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯣꯌꯥꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯀꯨꯟꯗꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯣꯌꯥꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯗꯣꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ꯫ ꯃꯍꯥꯛꯅꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯁꯦꯝꯂꯤꯕ ꯁꯥꯔꯤꯕ ꯇꯧꯔꯤꯕ ꯐꯪꯁꯟꯁꯤꯡ ꯑꯁꯤ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ, ꯃꯆꯥꯅꯨꯄꯤ ꯖꯣꯌꯥ ꯑꯁꯤ ꯀꯨꯏꯅ ꯂꯥꯛꯂꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯑꯁꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯐꯪꯁꯟ ꯑꯃ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯨꯕꯗꯨꯗꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕ ꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯕ ꯋꯥꯐꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯤ ꯀꯨꯟꯗꯟꯁꯨ ꯁꯥꯎꯔꯗꯨꯅ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯖꯣꯌꯥꯗ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯒ ꯅꯪꯅ ꯅꯌꯨꯝꯗ ꯅꯨꯄꯥ ꯎꯅꯅꯕꯒꯤꯗꯃꯛꯇ ꯐꯪꯁꯟ ꯑꯃ ꯁꯤꯜꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪꯕꯨ ꯂꯧꯅꯕ, ꯅꯪꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯗꯤ ꯄꯨꯛꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝꯗꯤ ꯖꯣꯌꯥꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯖꯣꯌꯥ ꯃꯁꯥꯃꯛꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯪꯉꯤ꯫ ꯃꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯆꯨꯝꯃꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯣꯝꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯐꯩ, ꯗꯣꯛꯇꯔꯁꯨ ꯑꯣꯏ, ꯑꯗꯨꯒ ꯅꯪ ꯂꯨꯍꯣꯡꯗꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯅꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯇꯥꯕꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯌꯨꯝꯗ ꯐꯪꯁꯟ ꯑꯗꯨ ꯊꯣꯛꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯇꯤꯜꯂꯤ, ꯑꯗꯨꯒ ꯀꯨꯟꯗꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯦꯅꯦꯖ ꯇꯧꯔꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯍꯩ ꯔꯥ ꯌꯦꯟꯗꯨꯅ ꯖꯨꯁ ꯌꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯨꯟꯗꯟꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅꯨꯄꯤ ꯊꯥꯔꯗꯨꯅ ꯖꯣꯌꯥꯅ ꯀꯧꯍꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯣꯌꯥꯅ ꯀꯨꯟꯗꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯂꯨꯍꯣꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ, ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯅꯕ ꯅꯪ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯣꯌꯥꯅ ꯀꯨꯟꯗꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯨꯅ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯔꯤꯖꯦꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯕꯤꯟꯗ꯭ꯌꯥꯗ ꯃꯇꯦꯡ ꯑꯃ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯟꯗ꯭ꯌꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯨꯟꯗꯟꯅ ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯕꯤꯟꯗ꯭ꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯟꯗ꯭ꯌꯥ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯤꯕꯁꯤ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕ ꯖꯣꯌꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯕꯤꯟꯗ꯭ꯌꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯣꯂꯦꯁ ꯇꯧꯏ, ꯄꯥꯏꯔꯣꯏꯗꯕ ꯃꯐꯝꯁꯤꯡꯗ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯗꯨꯅ ꯗꯣꯛꯇꯔ ꯑꯁꯤ ꯀꯦꯔꯦꯛꯇꯔꯂꯦꯁ ꯑꯣꯏꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯖꯣꯌꯥꯒꯤ ꯃꯄꯥꯗ ꯎꯠꯄ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯟꯗ꯭ꯌꯥꯁꯨ ꯌꯥꯅꯤꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯖꯣꯌꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯁꯥ ꯉꯝꯗꯦ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯤ ꯈꯔ ꯈꯣꯝꯖꯤꯟꯅꯔꯗꯨꯅ ꯐꯣꯇꯣ ꯀꯥꯞꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯄꯨꯔꯗꯨꯅ ꯖꯣꯌꯥꯒꯤ ꯃꯄꯥꯗ ꯎꯠꯂꯨꯕ ꯃꯇꯝꯗꯗꯤ ꯖꯣꯌꯥꯒꯤ ꯃꯄꯥꯅꯁꯨ ꯂꯨꯍꯣꯡꯕꯗꯨꯕꯨ ꯊꯨꯒꯥꯏꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯣꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤꯗꯤ ꯀꯦꯔꯦꯛꯇꯔꯂꯦꯁ ꯑꯣꯏꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯍꯟꯈꯤꯗꯦ꯫ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯔꯕꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯖꯣꯌꯥꯗ ꯅꯠꯇꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯂꯥꯛꯇꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯗꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯁꯤꯗꯅꯤ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯖꯩ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯣꯡꯃꯗꯤ ꯖꯣꯌꯥꯁꯨ ꯃꯃꯥꯟꯅꯕꯤꯒ ꯂꯣꯏꯅꯅ ꯔꯤꯛꯁꯣ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯟꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏ, ꯑꯗꯨꯕꯨ ꯖꯣꯌꯥꯅ ꯌꯥꯔꯝꯗꯦ꯫ ꯐꯔꯦ, ꯅꯪꯅ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤ ꯅꯪꯅ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯨꯇꯔ ꯑꯁꯤꯗ ꯇꯣꯡꯕꯤꯔꯗꯨꯅ ꯑꯩꯈꯣꯏꯅꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤ꯫ ꯅꯪꯅ ꯒꯔꯜꯐ꯭ꯔꯦꯟꯃꯛ ꯅꯠꯇ ꯇꯥꯔꯒꯁꯨ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯐꯤꯜ ꯑꯗꯨꯗꯤ ꯄꯤꯕꯤꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯣꯌꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯀꯨꯟꯗꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯗꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯀꯣꯏꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯔꯛꯈꯤ꯫
ꯗꯦꯜꯂꯤꯗ ꯃꯍꯥꯛꯅ JNUꯗ ꯇꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀ꯭ꯂꯥꯁ 9 ꯇꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩ ꯀ꯭ꯂꯥꯁ ꯗ꯭ꯔꯣꯞ ꯇꯧꯈꯤ ꯑꯂꯤꯒಢꯗ ꯃꯄꯥꯅ ꯊꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯕꯣꯔꯤꯡ ꯆꯨꯔꯛꯄꯅ ꯃꯍꯥꯛ ꯈꯥꯡꯉꯝꯃꯛꯈꯤꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯕꯅꯤꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯗꯦꯜꯂꯤꯗ ꯆꯠꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯇꯝꯃꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯗꯦꯜꯂꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀ꯭ꯂꯥꯁ ꯑꯃ ꯕꯦꯛ ꯆꯥꯔꯕꯅꯤ나 ꯑꯩꯅ JNUꯗ ꯃꯤꯡ ꯆꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯆꯍꯤ ꯑꯃ ꯒꯦꯞ ꯂꯩꯈꯤꯕꯒꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯃꯤꯡ ꯆꯟꯕ ꯐꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯗꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯂꯦꯝꯖꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯑꯩ JNUꯗ ꯃꯤꯡ ꯆꯟꯕ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯅ ꯑꯀ꯭ꯔꯝ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯀ꯭ꯔꯝ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯗꯔ ꯑꯣꯏ ꯃꯍꯥꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯥꯎꯕꯒꯤ ꯚꯣꯠ ꯂꯦꯞꯂꯤꯕꯅꯤ ꯑꯗꯨꯒ ꯀꯣꯂꯦꯖ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯗ ꯅꯝꯊꯕꯤꯕ ꯑꯃꯁꯨꯡ ꯃꯤꯔꯥꯏꯕꯤꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯦꯞꯄꯤ ꯑꯀ꯭ꯔꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯗꯤ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯀ꯭ꯔꯝꯒ ꯇꯣꯏꯅ ꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯣꯌꯥ ꯑꯀ꯭ꯔꯝꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯣꯌꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯧꯊꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯔꯕꯅꯤꯅ ꯂꯣꯏꯅ ꯆꯣꯠꯂꯦ ꯀꯨꯟꯗꯟꯁꯨ ꯌꯥꯝꯅ ꯍꯔꯠ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯁꯨ ꯀꯨꯟꯗꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯈꯤ ꯌꯨꯝꯗ ꯃꯍꯥꯛꯁꯨ ꯀꯨꯟꯗꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯅꯧꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯩꯗ ꯘꯤ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯟꯖꯟ ꯅꯨꯄꯥ ꯄꯨꯔꯛꯇꯨꯅ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯖꯣꯌꯥꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯩ ꯍꯧꯕꯅ ꯁꯥꯎꯕꯅ ꯂꯣꯏꯅꯈ꯭ꯔꯦ ꯀꯨꯟꯗꯟꯅ ꯆꯍꯤ 9-10 ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯇꯕꯨ ꯉꯥꯏꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯁꯨꯁꯥꯏꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯀꯨꯠ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯦꯟꯊꯠꯆꯔꯝꯃꯤ ꯃꯣꯔꯥꯂꯤꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯊꯥꯗꯔꯝꯕꯒꯤꯗꯃꯛꯇ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯕꯨ ꯆꯩꯔꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯃꯀꯨꯠ ꯂꯦꯟꯊꯠꯂꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥ ꯃꯄꯥꯁꯨ ꯄꯥꯎ ꯐꯪꯕꯗꯒꯤ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯕꯤꯟꯗꯤꯌꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯩ ꯔꯥ ꯄꯤꯖꯗꯨꯅ ꯃꯁꯥ ꯀꯟꯈꯠꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯟꯗꯤꯌꯥꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯔꯦꯁꯃꯤ ꯂꯥꯛꯂꯝꯃꯤ ꯔꯦꯁꯃꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯖꯣꯌꯥꯅ ꯅꯪꯒ ꯑꯝꯇ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯨꯟꯗꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯣꯔꯥꯂꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯨꯟꯗꯟ ꯑꯁꯤ ꯊꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛꯇꯤ ꯇꯠꯇꯅ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯅ ꯊꯤꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯁꯤ ꯁꯔꯀꯥꯔꯖꯝꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ ꯔꯦꯁꯃꯤꯅ ꯋꯥꯐꯝ ꯑꯁꯤ ꯇꯣꯉꯥꯟꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯖꯣꯌꯥꯅ ꯅꯪꯒ ꯑꯝꯇ ꯎꯅꯕ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯗꯤ ꯖꯣꯌꯥꯅ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯔꯝ ꯇꯥꯔꯒꯁꯨ ꯃꯤꯅꯝꯕ ꯇꯧꯕꯤꯔꯝꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯖꯣꯌꯥꯕꯨꯗꯤ ꯅꯨꯡꯁꯤꯕ ꯀꯧꯔꯤꯕꯅꯤꯅ ꯖꯣꯌꯥꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯅꯤꯡꯈꯤ ꯑꯃꯁꯨꯡ ꯖꯣꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯕꯨ ꯁꯣꯜꯕ ꯇꯧꯅꯤꯡꯈꯤ ꯀꯨꯟꯗꯟꯁꯨ ꯖꯣꯌꯥꯅ ꯎꯅꯁꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯗꯟꯅ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯌꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯗꯨꯅ ꯀꯞꯂꯛꯈꯤ ꯅꯨꯄꯤꯒꯤ ꯃꯃꯤꯠꯀꯤ ꯃꯄꯤ ꯏꯔꯥ ꯑꯁꯤꯗꯤ ꯂꯥꯡ ꯑꯃꯅꯤ ꯖꯣꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯑꯀ꯭ꯔꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯍꯤꯟꯗꯨꯅꯤ ꯑꯩꯅ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯃꯥꯖꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯇꯥꯔꯒꯁꯨ ꯅꯪꯅ ꯑꯩꯕꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯣꯌꯥꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯨꯁꯂꯤꯝ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯗꯤ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯁꯨ ꯖꯣꯌꯥꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯁꯤꯕꯨ ꯊꯨꯡꯅꯖꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯕꯨ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯁꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯅꯤ ꯅꯨꯡꯁꯤꯕꯗ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯖꯣꯌꯥꯅ ꯀꯨꯟꯗꯟꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯃꯍꯥꯛꯅ ꯑꯀ꯭ꯔꯝꯕꯨ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯑꯀ꯭ꯔꯝꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯃꯄꯥꯗ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯨꯟꯗꯟꯁꯨ ꯖꯣꯌꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯖꯣꯌꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ
वा असेंबसिंग असे हाइदोरक्खि ममांथक्कि मतमदा जोयाना क्लास 9 काबा मतमदा हिंदू नुपा अमा खंगनै हाइबदो अइनि हाइदुन हाइरक्खि ममांथक्कि मतमददि जोयागी मपाना कुंदनबु नुसिरंबनी अदुबो वफम अदु तारुबदगिदि महाक असावना मै हौरदुना कुंदनगा अमता वैसन्नबिरमदे कुंदनसु हनबा लेते जोयागी मपाना लाकदबा लंबिदा थलदुना महाकि वारिसिंग असि लिथुरक्खि अमसुंग जोया अमसुंग अक्रमगा लोहंगनबैदमक्ता हारक्खि मरमदि माति हिंदू सुनते मुस्लिमनि अफबा इमुंग मनुंगदगिनि अमसुंग मतिक चाबा मिनि जोयागा अक्रमगा लोहंगबदा करि अकाइबा लेगि हाइदुना मपादुना महाना हाइखि मपासु वखल अदु मुन्ना खंथरबा मतुंगदा जोया अमसुंग अक्रम लोहंगबसि याखि मदुदगिदि जोयासु हरावबना तौफम लाफुं खंग्रदुना महाक कुंदन उनबा लाक्लमी जोयाना कुंदनदा थगचरी हाइदुना हाइके तौबा तारगसु सोमनाकंदा कुंदनदि असावबना मै हौरिबनेना महाना जोयाबु चेचे कोंसली अमसुंग जोया चपखाइगे तौबा इमोंग अमा लेखि मदुदा कुंदन जोयादा हरक्लिबसे नंग खक्ता नते आइगे पुंसिदा लाक्लिबा नुपि असि नंग यावदना अइ हिंबा ngamloi हाइदुना खलिब्रा अदुगा यंग नंगी लोहंगबा नुमिदुदा अइ हुइगो ओइरबसु होंगनी अदुबो अइ सोइदनदि लोहंगनी हाइदुना हरक्खि अदुगा ngasi हाइबा नुमिद असिदगी नंगी नमिंग असि अइगी इचिंदा अमुहना पनख्ररोय हेक पनबा तारगदि अइ असि इपा अमगी मचा नते हायरमदुना महा मफम अदुदि चतखि कुंदनसु बिंदियागी मनाक्ता लाक्लमी बिंदियादि सोमनाकंदा मनातोन नासी हुटनबैदमक्ता मी क्यामरन फादुना महा कोइलाव लावदुना लेरमी मदुदगिदि कुंदन चंगक्तुना हाय नंग अइगा लोहंगबा यामना पामे हाबताय फरे लालिबा तांग कुमाथोइसदा नंग अइगा लोहंगनी मसिगा वफम मसे नखोइगी पुलिस ओइरिबना पादुदसु हायो हाइदुना हरक्खि वफम अदु तारुबा मतमना सोमनाकंदा बिंदियादि कुइना मंगदुना लाखिबा मंगलान दु मंफाउनबगा चप मानखि अमसुंग नासी हुटपा तारगसु महा करिमता अनाबा फावखिद्रे हरावबगी मयाइना मतोसुना बिंदियासु महाकि लोहंगनबगी सेम सादुना लेख्रे अमसुंग सोमनाकंदना जोयागी लोहंगबगी सेम साबदुदा सोमनाकंदा कुंदनसु चलदुना मतेंग पांगलमी महाना बिंदियागी मनक्ता लांगतुना लोहंगबगी थबक थौरमसिंग अदुसु लोइना पांगथोइ अमसुंग जोयागी मयुमदा चतुना महाकि लोहंगबगी थबक थौरमसिंग अदुसु लोइना पांगथोंलमी थबक इंखांग तौबा मतम अदुदा अक्रमना महाकि मतेंग पांगबा मतमदसु कुंदनदि साउनिंगलिबनेना मतेंग पांगबदु पामलमदे लोहंगबगी नुमिद अदु यौरक्ले लोहंगबगी नुमिद अदुदा सोमनाकंदा कुंदनसु टेलरदा चतुना महाकि शेरवानी तुदुन लेरमी महाना मसागी मसग अदु मिसेल अदुदा यंगजरुबा मतमदा महाक ओ खोंगै कपलखि ममानबना महाना तौरिबा मओंग अदु खंगलुबा मतमदा थोइदोना का हेना खलमदे कपु कपु हादुन दुम हारक्खि मरमदि कनागुबा नुसिजरिबि नुपिदुना अतोपा नुपा अमगा लोहंखिबदा चाकपा मचाग अदुदगी ख्वाइदा हेना चाकलिबसे अतोपा नुपि अमा लौरगा महाना ngasi लोहंगदोरिबा असिनि टेलर अदुदा खबर अमा लेरमे खबर अदु येंगलुबा मतमदा अक्रमगी पाव अमा फंगलमे अदुगा अक्रम असे ममाथकि मतमददि महागसे मुस्लिमनि हाइदुना मयामदा लोइना उच्चाइखिबनि अदुबो महागसे हिंदू ओइदुना लेरमले महाना कॉलेज अदुदगी प्रेसिडेंटगी फमदगी रिजाइन तौरे अमसुंग महाकि ममिंग असे जस्टिस सिंह कौवे अदुगा महागसे सिगमनि हाइबदि हिंदू ओमनि हाइबसे खंबा ngamखि मतो अदु उरुबा मतमदा सोमनाकंदा कुंदनदि असावबना मै हौबा हाइबदो वैख्रे महाक हादु हादु जोयागी मयुमदा लाखि जोयागी मयुमदा लाबा मतमदुना महाना जसीदा नंग मुस्लिमगी मंत्र महारो हाइदुना हरक्खि अदुबो जसी केमता खुमखिदे मदुदगिदि खबर अदु जोयागी मपाद उलदुना महागसे मुस्लिम नति हिंदूनी नन नुपासी सेम सादुना पुरपा मतमदुदा निथि जन तंबिरक्तब्रा हाइदुना महाना थिना ngamखि तौबबुदि महाना सावबगी मरमसे जोयाना महापु इंथोलिबसे हिंदूनी हाइदुना इंथोरखिबनि अदुगा महाना लोहंगदुरिबसिना मुस्लिम सारगा सिख अमगा लोहंगनबा होनरंबा अदुगिनि वफम खुदिमक्सिंग असि जोयागी इमुंग मनुंगना तारुबा मतमदा लोहंगबदु कायले अमसुंग सोमनाकंदा जोयादी कपचबनतना उपाय लेखिदे मदुदगिदि कुंदन सुमयमदा लाक्तुना फमदुना लेरमे मदुदगिदि मुस्लिम सारगा लोहंगलंबगिदमक्ता जसीबु मफम अदुर लेरिबा मीसिंग अदुना फजना तोत्रे मदुगी मथक्ता जोयाना महाकि मकुदांग अदु कथचरदुना महाक सीनबा होनजरमी असम तौदुना जोयाबुदि हॉस्पिटलाइज तौक्रे अदुबो जसीति करायदा लेख्रबनो हाइबसे खंबा ngamdre मरमदुना सोमनाकंदा पाउदु ताबदगिदि कुंदनसु जसीबु थिबा लाखि जसीसी मखोइगी मफम अदु लेरिबा मीसिंग अदुना सोइदना फुरमगनि खाबसे खंबदगी माना मीसिंग अदुगी खोंगल लिरदुना लाखि ngасai resmi हारिबा नुपि अदुदि जसी हारिबदुगी मची ओइदुना लेरमले अदुगा महाना जसी एसे आइगी फाना पानी हाइदुना महाना कुंदन खुपाना थाके मतो उसुमना थौदो अदु थोरपदगिदि उपाय लेतबदि कुंदनसु जसीबु कोइथि थिबा लाखि लाबा फबदगी ट्रेन ताली अमगी नाकंदा जसी सोक्तुना तादुना लेरमले मखोइना जसीबु हॉस्पिटलाइज तौकि अमसुंग डॉक्टरदा लायंग हलपा मतमदा हौजिक महाक खुदोंग थिनिगाय ओइद्रे हाइदुना हरक्खि वफम तरबा मतमदा सोमनाकंदा मफम अदु लेरिबा मीसिंग अदु सोर होंदोकना हाइबदो ओइरमे मदुदगिदि महाक
Zoyabu Munging Balapa Matamaduda, Joyagi Mapana, Masi Nangilo Home and Trahadu Haraki. Fully but Holusing Adudagi, Somnakanda, Masama Kilo Home to Mahak Ponko Kibini, Mark Hatuato Pakaladuna Mayim the Laki. Mayim the Lapa Matamaduda, Somnakanda, Bolak Tabadagi, Lohoma to the Kaili, Ben Bati the Zoo, Najan Lerami. Madagi the Mahso, Mamana Budu Chang Matamaduda, Mamana Buduna, Idi Changmangam Nare, talk to the Holusing Adu, Pivam Taru Hadra, Kundan Katachang Hadra Changanki. Asam Todra Kundan so Yum the Chang Pamatamuda. Mapasu, Mayamama Mahaku, Ikai Pirup Nangaladuna, Masana Pado Puraduna, Yumasida Muhala Payaro Hadun Tanturaki. Madudaki Somnakanda, Masu Wakalunga Tulapamatamuda, Bindiasu, Makogi, Lekai, Dumata Lady Banina, Bindiagi, Belconi Duda, Leptano Lady Matamada, Kundan the Bindiabu Zerui, Mother Bindiadi, came to Hajabangamdana, Mapita Raga Kapsavanatan Palikide, Masu Mayamamanda, Luhunduri Bini Haduna. Harautiam Legerambani, Adobo, Bola Tabdi, Mahakilo Home to Karabina, Mayamama the Mahasu Ikaipanang Habit away. Kundan Sumahana Lohomban Midata Ripa Todogatuna, Zasitazi, Mahaki Pivamasi assumed the York Kibni Happy Kalupataki, Mahaninga Maktabana Himaladuna, Jasit Kimanakalami. Zazitna Gantarapamba the Madra Mahaki, Wali Singasilo in Lituraki, Pumlamak Habidi, Muslims have the idea say, Joanna Mangoda Tohan Kibini Hatun Haraki. Zajina di wapam singasi yajadabni adubo joyagi aning batung nabagi damata mahana wapam singasi yakibini hadun harake mata osuna mahana oidabanga kibini haduna mahana kundan harake kundan taruriba singadugi maha ninga makta bahabida waikre Zajika ju Punjab tagi mahaki mung manungi misang adu lagle amasung kundan ga thenaba matamda kundan thenaram da bataragadi Zajit siramgadabni haduna masina habidagi mahaki mung manungi misang aduna kundan dabudi kaimta thodongna tawamde chumnatagi Thagar Wahi haven't no pilot kide. The sister soaked on a later banina, Mahaki, political career Amusung Mahaki party to book Karam Nastala. I'm going to have a same mark. Was it another me? Maramadana, Mama Mapana Mahapu Punjab to put on a Chaki have a Matamda Mahana Suyaki. Zoya so Hosiri Hopatoroke, Amusung, Jazit Party have a give up from Singase. Mahana Joya Tambachanami, Adabo Joanna Mahapu Salatuna, Kundan Yumakazai the Tinchalame. Some Lakanda, Joya this home on the Rebani, Adabo. Mahana Toriba, Papa Dubu, Mahana Pachatap Tomo Vidamota, Zoyabu Zasigi Manata Puna Bagidamata Mahak, Lefke Amusong, Zoyabu Tumina Mahana Punjab da Chana Vidamata Puto Lake, Habidi Zasigi Manata Tina Vidamata Por Kibani, Matosum Gari Madaki Gari Mada, Gari Madi Gari Matoduna, Punjab Yorke, Punjab da Zasigi Memda, Makwini Tunglaba Matamada, Kundana Zoyabu, Makwagi, Mayungi, Berinda, the Pamalam Dana Mahak, Manur Changake. Manung Changapa Matamada Mahakti, Yamanga Potodo Matinari, Madudi, Mafam Madura, Zasis Chiduna Bagimo Matinarami, Pasin Havitaragadi, Joyagi Marimata Singla, Zasibu Taptana Puki Batuna, internal injury talk with the Mahak, Punjab Yopumatam Sikibo Leramle, Homzik Kundan Kaito with no Kangre, Matokuram the Mahana Wapam Singase, Joya the Hadru no happy Kampam Kanga with the Gimhak, Mafam Maduraki Genturaki, Joya the Mahak came to ham the Bidamah Mafam Madudagi, Telakibani. Mayo Mayo Chana Michana to no way Chana Bangamdre. Zoya Sutoli with Hododana Mahaki Punsi, Pura destroyed over Havidori, Maramadana, Mao Topola Punkangide, Madudagidi, Somnakanda Kundansu Mahana Toriba, Papa Dugi Prachit Tonabidamata Mahak, Lagi Mapum Mapam Chatuna, Havidi, Dharma Kudimaki, Lagi Mapum Mapam Singadu Chatuna, Mahak, Mapina Vidamata Shotan Nijarake. Nobody Ganga Torabanda Mahana Pamdana Rigimata Mudana, Nupam Gatinarami, Nupaduna Haraglivasi. Nang na haluriba mi dugi matang na nang nasum khandun leiraga karibu kanagani nangin na sakta loina udun leire lagi mafum kala chaladuna ngapina ba haiduna kaimta kanabu phangloi madugi mahota nang na aphaba thabak ama tawagadi maduna hena phagani kari tawduribna habisidi ai khangde adubu nang na tawgadabni haiduna harakhe wafam madu tarobadagi kundansu mahak joyagi manata lautuna ngakpi haiduna hajagi haiduna lakhe mahana murali da phone tawduna Banarasta, Joya Lapra had hung one matamda. Joya di nang na puto sing Kivanatra, Mafam Masina Makwagi Marimata, missing a sina. Maida Gais Hongaduna Lady Dukananga, Joya Kala di Legis to the labor hung Lipasikamito Ribbon Hadden Hare. Madagidi Kundansu Topungangide, Mahaf Wantame. Madagidi Kundansu Gantare. Joya Sweden delete the Salamani, Aduka delita. Zazidna political party Malinkato Mahak. Madugi Karyakata within a Mahak Tabakto had no Sweden Lebam when he Kalatuna. Masu delete the Laki. Delhi the Lapamata Matuda, Joya Su Mahaki, Karyakatar Singaduga, Makogi political party educate Tabakam to Lembagi Mongama, over Funky. Kundansu Joya given out the sanction to know why Sanageta Bumatamda,
Joyana Mahapo ignore Toki Amsong Mahak, Mafam Madutagi, Adamukchaki, Bus Tongozaki Banina, Bus Adugi Maninda, Kundan Sunabladuna Mahana Krai Chalibano Habisi, Mark Kungul Leader to Lame, Amasong, Jen Yugi Kolisaru Chankipagi Moongama Mahan Overfunky. The General Kalamiba Party is Mingasina, All India Citizen Party at Nokawi. Makwena Toribasi, me mana Awapata Bamatamadura, Makwene He, Mating Pangani. Aduga Wapam Singasi, Sarkar, the Yohan Baduni. Kundansu, Joyagi Hostel Adura, Chang the Vidamata Pipe Torka Kalakabamatamadura, Satra Sina Mahapu Ubadagi, Kananu Hadunhangi. Masu Upali, the Vadagi Huran Mani Hadun Harake, Maramde, Wali Singaturi told Bayadravanina, Madudagi, Mapamadu Lady was Satra Singaduna. None of Ramba would live a Simatokaram or live in Haduna Makwaki. Recessed over the Gana Ripa Wapam Singasi, and Gana Duna, a hing to Mahoki. No Alapamatam than none of Ralivasi, Nang Lara Boy Bamasung, Tabak Suningali, the Banamana Monamani, Maramaduna, Cantina Nambu Tabapi Haduna, Cantina Duda, Salon Bamasung, Satak Pipa Tabakasi Holame. No Alapuda, Zaziki Machedo, Happy Resmi, University to Lapamatamada Mapamaduda. Kundalinabi Mong at Uruba Matamda, Nang Mafam Sedakadoribno Hadangi, Madro Kundana. I Mafam Sedakadoribno, Kadobala Libno have a say a Kangde Adubo, Mafam Masida Labigi Ayama the PB who had Harake, Asum Dodana. Masu Joyaga Naksana Joyana Piba the Mahana Palm the Basi. Housing Mahak Joyabu Nushi, Amusum Log Happy Wakali Latre. Sumlatagi Joyana Piba Sinimahana Palm the Basi. Maramadana Mafamada Mahana, political party do not contain the Sabatapala Pamatamada Mahana. Makoi the Mata Pyramid, a Chabo Pyramid. Amasung, Sa Chapo Piva Matam the Sonakana Joyadi, how winning a Tau Habigaram Day. Normally Joyagi political party do campaign of Japanamitarame. Kulansu Joyagi Manata Lining when in a campaign of the Yabalaki Hadun Harake. Nandi Mapamudaka the Walla Tribno Hadun Hapomatamda. Nakoi the Muta Salo Lagapita Pitaki Kataroga Hadun Harapamatamda. Mapamudu Lady Bakaria Kata Singaduna. Mahapu Yawi Halame, Asum Dodana. Makoina campaign amata Wajagadada, Mapamada Farmer Camerum, protest of the Lermi, Kagidamata protest of Libano High Taragadi, Lan Singadu Sarkana Luxangani Habitamuta protest of Libani, Amasang Mapamada, Sibayamu Makoina, Fazula hostess when Tamlami, Matugi Matakta, District Magistrate came upon the power of copy Habagi, Badram City, Mapamadura SP Lake, Amasang Police Camera Tumdalake, SP Haribasi Karigumba Nakoina Mapama Sidagi Chatabataragadi, Aquai. Nakoi the four season of Kani Hadunarki, Wapamatar Bumatam the Somnakanda, Joyadi Pakapana Loikre Manamdi, District Magistrate came upon the Sunomina Kapuri, Madugimatukta, Sivayamabu Makwena Pazin of Tamlavanina, policing the Makwaida, Etector Bumatamda, Kanamtana Makwaibo, Hibidi Lomi Singadubo Sogot Piroi, La Lebasi, Lomi Singaduni Haduna, KSSilo Shinkini Haduna Pakalami, Maramaduna, policing at the Wumhal, Tingabo Honaraki, Tobudu policing at the day, Zoyaga Asomaso Mukaina Pamatamada. Was a Karapatare Haduna, Kundan Jankilay, SP to Tamilian Oebanina, Mahasu Tamilian Oebanina Makwagi, Home Language at the Waisane, Amazon, Minute Mangadam Pio A. Makwaga, Waisanaduna, Toliba problem as it was solved on the Honaki Hadunaraki, Maduda, SP to Nayava Piratuna Mahaso, no wishing at the Yumala the Changladuna Waisanarami, Amazon, Sibaidu Mapama the Reputum Tulaki, Toliba Todo the Mapama the Leriba, Makwagi Party, Karyakarta sing at the ring up for the Kam Tankre, Madugimatakta. Policing at the so young Nalami. Kundana Mapamadura Mahaki, Wali Sanabagi Haitoshin Doba Season Raduna, Mahala situation to control to Odana, farmers sing at the Mapamaduri Jalan Kivani. No Alapumatamda, Party Dugi Karyakata Amana, none around Makweda Kari Harubudagi, situation is a control to Kivano Hadan Hapumatamda. Pari was by the so, Lomi Magimachani, Mahasul Arabani, Kariguma Masasi Sivataragadi, Lomi the so Nakwigo Chamanari Banina. Karigumba Makwena Saptor Kumatamda, Nakwai Kamangamoy, Madu Matakta, Nakwena Low Udriba, Lamasida Long Amon Juraroi, Madu Vataragani Nakwena, Lamasi, Tamdaluduna Karikana Dribno Haduna, Makweda, Kihan Madagi, Makwena Yarakibni Hadun Harake. The same Havataragadi, Kungungadura Leriba, Lomi Singadu, and the Biswas the Tajaba Meek, and a Mano Banina, Mahana Pandit Kaoide, Mana Haribu Wapam Singadu Makwena Tazaratuna, Sibaidu with Hadro Kibani. Maduri the Kundana Simakoi party to the Yawle, party to the Yawa Matamaduda, Mahanang Turpa was sing a sina, me pumna mapusumat by the Wake, Maramadana, Mahagasi, party to the Leriba missing Adula, Yamna Kahena, Lumna Kalapa with the Wake, Matavudu Somnakanda, Zuedi Yamna sounding by the Wadi Maramde, party say Mahakin upon Sankala Kivni Aduga, Hausi, party say Kundana Wakitu had no Kanjarame,
ꯃꯗꯨꯒꯤ ꯃꯊꯛꯇ ꯖꯣꯌꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯐꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯦꯗꯤꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯨꯟꯗꯟꯅ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯚꯣꯠ ꯂꯦꯞꯄꯒꯤ ꯅꯣꯃꯤꯅꯦꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯖꯣꯌꯥ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯚꯣꯠ ꯂꯦꯞꯄ ꯑꯁꯤ ꯀꯨꯟꯗꯟꯅ ꯂꯦꯞꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯥꯈꯠꯂꯝꯃꯤ ꯀꯨꯟꯗꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯁꯣꯜꯕ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯌꯥꯅꯗꯤ ꯖꯖꯤꯠꯀꯤ ꯃꯍꯨꯠ ꯑꯁꯤ ꯀꯨꯟꯗꯟꯅ ꯁꯤꯟꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯨꯟꯗꯟ ꯑꯁꯤ ꯅꯨꯡꯁꯤꯗꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯃꯍꯥꯛ ꯀꯨꯟꯗꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯀꯌꯥꯃꯔꯨꯝ ꯄꯥꯡꯉꯤ ꯑꯃꯁꯨꯡ ꯊꯕꯛ ꯀꯌꯥꯃꯔꯨꯝꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯍꯥꯏꯕꯗꯤ ꯄꯋꯥꯔ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤ CM ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯎꯕ ꯍꯧꯔꯛꯈꯤ CMꯅ ꯄꯥꯝꯂꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯄꯥꯔꯇꯤ ꯑꯁꯤ CMꯒꯤ ꯄꯥꯔꯇꯤꯁꯤꯗ ꯖꯣꯏꯟ ꯇꯧꯍꯟꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯖꯣꯌꯥ ꯎꯅꯕ ꯂꯥꯛꯂꯝꯃꯤ CM ꯑꯗꯨꯅ ꯖꯣꯌꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯅꯪ ꯌꯥꯎꯔꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯅꯪ ꯚꯣꯠ ꯁꯣꯏꯗꯅ ꯀꯥꯒꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯀꯨꯟꯗꯟꯅ ꯅꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯨꯟꯗꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪ ꯚꯣꯠ ꯀꯥꯞꯄꯁꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯖꯖꯤꯠꯅ ꯁꯦꯝꯂꯝꯂꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯅꯪ ꯀꯨꯟꯗꯟꯗ ꯄꯤꯊꯣꯛꯈ꯭ꯔꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤꯕꯅꯤ ꯖꯣꯌꯥ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯖꯖꯤꯠꯇ ꯀꯨꯟꯗꯟꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯈꯜꯂꯨꯕ ꯃꯇꯝꯗ ꯀꯨꯟꯗꯟꯕꯨ ꯅꯨꯡꯁꯤꯔꯛꯇꯕ ꯍꯧꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ CM ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯣꯌꯥꯅ ꯑꯃꯨꯛ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯨꯟꯗꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯖꯖꯤꯠꯄꯨ ꯍꯥꯞꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤꯅꯤ ꯖꯖꯤꯠ ꯁꯤꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯖꯖꯤꯠꯀꯤ ꯃꯆꯦ ꯑꯗꯨꯅ ꯀꯨꯟꯗꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯔꯗ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯍꯤꯡꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯟꯗꯟ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯈꯣꯏꯒ ꯖꯖꯤꯠꯀ ꯃꯔꯤ ꯂꯩꯅꯔꯤꯕꯗꯨꯗꯤ ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕꯅꯤನ ꯑꯩꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯨꯟꯗꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯥꯔꯇꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯀꯨꯟꯗꯟꯒꯤ ꯐꯣꯔꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯖꯣꯌꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ CM ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯖꯣꯌꯥꯁꯨ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯔꯦꯂꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯔꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯔꯦꯂꯤ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯦꯠꯇꯅꯤ ꯔꯦꯂꯤ ꯑꯗꯨ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯖꯣꯌꯥꯅ ꯀꯨꯟꯗꯟꯕꯨ ꯇꯣꯉꯥꯟꯅ ꯑꯣꯛꯇꯣ ꯑꯃꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯀꯨꯟꯗꯟꯁꯨ ꯌꯥꯝꯅ ꯉꯛꯏ ꯀꯔꯤꯒꯤꯅꯣ ꯖꯣꯌꯥꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯔꯦꯂꯤ ꯍꯧꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯟꯗ ꯖꯣꯌꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯂꯤꯠꯂꯝꯕ ꯅꯦꯍꯔꯨ ꯁꯥꯔ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯅꯪꯅ ꯃꯥꯏ ꯄꯥꯛꯄꯗꯨꯅꯤ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯖꯣꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯕꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯁꯨ ꯅꯪꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯁꯃꯥꯖꯅ ꯇꯤꯟꯁꯤꯠꯅꯕ ꯃꯔꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯪ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯟꯗꯟꯗ ꯍꯥꯏꯔꯛꯈꯤ ꯀꯨꯟꯗꯟꯁꯨ ꯖꯣꯌꯥꯗ ꯅꯪꯅꯕꯨ ꯆꯠꯂꯨ ꯍꯥꯏꯕ ꯃꯐꯝ ꯑꯃꯁꯨꯡ ꯅꯪꯅꯕꯨ ꯇꯧ ꯍꯥꯏꯕ ꯖꯒꯥ ꯑꯗꯨꯗ ꯑꯩ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯤ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯔꯦꯂꯤꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯌꯥ ꯑꯃꯁꯨꯡ CM ꯃꯈꯣꯏꯅꯤ ꯂꯧꯊꯨꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯪꯉꯥꯎꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯍꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯟꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤꯅ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯈꯠꯅ ꯆꯩꯅ ꯆꯤꯡꯊꯣꯛꯅꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯀꯨꯟꯗꯟꯒꯤ ꯃꯕꯨꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯀꯨꯟꯗꯟ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯀꯨꯟꯗꯟꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯑꯁꯤ CMꯒꯤ ꯄ꯭ꯂꯥꯟꯅꯤ ꯃꯗꯨꯗ ꯖꯣꯌꯥꯅꯁꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯀꯨꯟꯗꯟ ꯑꯁꯤ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯄꯨ ꯑꯣꯏꯕꯤꯅꯕꯁꯤ ꯖꯣꯌꯥ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤ ꯃꯔꯨꯑꯣꯏꯕꯁꯤ ꯁꯤꯔꯕꯅꯤꯅ ꯖꯣꯌꯥꯕꯨ ꯃꯌꯥꯝꯅ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯗ ꯍꯥꯏꯕꯗꯤ ꯁꯤꯝꯄꯦꯊꯤ ꯚꯣꯠ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯃꯁꯨꯡ CMꯒꯤ ꯄꯥꯔꯇꯤꯗꯨꯗ ꯖꯣꯏꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯁꯤꯠ ꯑꯃꯁꯨ ꯐꯪꯕ ꯃꯇꯝꯗ CMꯗ ꯀꯥꯟꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ CMꯅ ꯈꯟꯖꯔꯤꯕꯅꯤ ꯃꯤꯗꯤꯌꯥꯅꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯀꯨꯟꯗꯟꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯁꯤꯁꯨ ꯅꯈꯣꯏꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ CMꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯁꯦꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒ ꯖꯣꯏꯟ ꯇꯧꯅꯅꯤ ꯈꯜꯂꯤꯕ ꯄꯥꯔꯇꯤꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯈꯨꯠ ꯊꯥꯗꯣꯔꯤꯕꯅꯣ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯏꯟꯁ ꯑꯣꯏꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯖꯣꯌꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛꯆꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯣꯌꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯁꯤꯗ CM ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯨꯠ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯖꯣꯌꯥꯅꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ CMꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯑꯗꯨꯒ ꯖꯣꯌꯥꯗꯤ ꯖꯦꯜ ꯆꯠꯂꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ CM ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ CMꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯍꯟꯕꯗ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯨꯟꯗꯟꯒ ꯇꯤꯟꯅꯕ ꯄꯨꯂꯤꯁ ꯑꯃꯅ ꯖꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯉꯁꯥꯏ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔ ꯃꯔꯝꯗꯤ ꯑꯩꯅ ꯀꯨꯟꯗꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯔꯦꯂꯤ ꯑꯗꯨꯗ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨ ꯈꯪꯅ ꯀꯩꯗꯧꯕꯒꯤ ꯔꯦꯂꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯣꯌꯥꯗ ꯍꯪꯈꯤ ꯖꯣꯌꯥꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯖꯣꯌꯥꯁꯨ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯍꯥꯏꯕꯗꯤ ꯀꯨꯟꯗꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯨ ꯃꯍꯥꯛ ꯁꯤꯅꯤ ꯈꯪꯅ ꯖꯣꯌꯥꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯖꯣꯌꯥꯗ ꯂꯥꯟꯖꯔꯦ ꯑꯃꯁꯨꯡ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯒꯤꯜ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯄశ్ꯆꯥꯇꯥꯞ ꯑꯗꯨꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯖꯣꯌꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯌꯥꯁꯨ ꯍꯧꯖꯤꯛ ꯀꯨꯟꯗꯟꯗ ꯅꯨꯡꯉꯥꯏꯔꯛꯇꯕ ꯐꯥꯎꯔꯛꯂꯤ ꯃꯍꯥꯛ ꯀꯨꯟꯗꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ ꯃꯍꯥꯛ ꯀꯨꯟꯗꯟꯒꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯧꯗꯣꯛꯇꯒꯤ ꯂꯣꯏꯅ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯄꯥꯝꯂꯛꯇ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯂꯃꯟ ꯈꯨꯝꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯊꯣꯛꯑꯒ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯛꯇꯕ ꯑꯁꯤꯗꯤ ꯃꯃꯤꯠꯇ ꯈꯨꯖꯤꯟꯅ ꯁꯤꯌꯣ ꯍꯥꯏꯕ ꯀꯥꯡꯕꯨꯅꯤ ꯀꯨꯟꯗꯟ ꯅꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯋꯥꯕ ꯌꯥꯕ ꯋꯥꯔꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯀꯨꯟꯗꯟꯒꯤ ꯃꯃꯥꯟꯅꯕ ꯃꯨꯔꯥꯂꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯒꯦ ꯁꯤꯈ꯭ꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯌꯥꯃꯔꯨꯝ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪ ꯉꯝꯂꯔꯣꯏ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯟꯅꯕꯗꯨꯒꯤꯗꯃꯛꯇ ꯈꯟꯖꯔꯗꯨꯅ ꯆꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯤꯁꯤꯡꯒ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯟꯗꯟꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯄꯣꯊꯥꯖꯔꯒꯦ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯩꯆꯥꯛꯁꯤꯡ ꯑꯁꯤꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯕꯒꯤ ꯊꯥꯛ ꯑꯗꯨ ꯍꯦꯟꯗꯣꯔꯛꯂꯦ ꯑꯗꯨꯒ ꯖꯣꯌꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯀꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯀꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝꯗꯤ ꯖꯣꯌꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯕ ꯇꯥꯔꯒꯁꯨ ꯖꯣꯌꯥꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯀꯧꯔꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯁꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯥꯕ ꯐꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕꯤꯔꯣꯏꯗꯕ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯥꯡꯈꯤꯕ ꯊꯦꯡꯅꯈꯤꯕ ꯃꯩꯆꯥꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯄꯥꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯍꯥꯛ ꯚꯥꯔꯥꯅꯥꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯇꯨꯅ ꯖꯣꯌꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯨꯡꯁꯤꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤ ꯈꯔ ꯇꯦꯟꯇꯛꯅ ꯂꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯁꯥꯡꯗꯣꯛꯈꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯐꯖꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ